Karnataka ki Shivamogada Nauna Saba Airport ngasi Prime Minister Narendra Modi na hauni bimatungina Sangabaga Lunena Karnataka da Chakot Tarangi project kaya so ngasi hokdokadori ngasi pangthokadoriba thoromasigi yenglaga district administration da mathok taba thorang purma lokat paloikre ngasi gi Sangagadoriba Nauna Saba Airport asi lam ekar chatruk kunithoi dasmik ahum nipanda lupa crore chahunga marfu mari changna saba airport ni loina hariba airport asi gi runway asi meter Lising Honga Chani Odina Karnataka State ki oina Bengaluru Airport ki mathangda Shivamoga Airport asina khwaidagi sangwaran way ama oigadori hariba airport asigia loinana ngasi Prime Minister Narendra Modi na Karnataka da lupa crore lising amaga chatret marfu drama pangi oiba tongan ba chakot thorangi project kaya sangabaga loinana lupa crore lising ahum chahum mudra taret rongi oigadaba tongan ba chakot thorangi thabak paikhatnaba urib uyung chu tamgani hairi Hogi Pung Kunmarida India da Nona Mio Marfu COVID positive ever Tanaki, Lena Sanamaram Orega Mio Emma Lakite, Pagalapuki Changsada, Marfu Dranipan, the Smig Nipan Amade, Hengatkre, Apunba confirmed case now Koti Mari Lag, Niputaru, Lissing, Homodrataru, Chani Sumani Yokre, active case na Lissing Ani, Chani Kunmapanda, Hantaragle, Lena Sanamaram Orega Lakita Migi Masing, Lag Banga, Lissing Kuntra, Chatred Homodrani. Lena asidagi naba paduna discharge tawkiba migi masina koti mari lakh nifumathoi lising yankai humdoi chani sumna ani ni Lena asidagi ngak thoknaba vaccine kapthokiba apunba migi masina koti chani kun lakh humdoi lising humudram mathoi henkre malengyo ino covid-19 khwaidagi hena sohalaba lebak singi manungda USA na ahanba Indiana ani subda amadi France na ahum subda leire Awang Nopok State Singi Oina, Assam na Ahanba, Mizoram na Nisuba Mudi, Manipur na Ahum Subda Leiri. Aam Aadmi Party ki Luchingba Delhi Lenga ki Deputy Chief Minister su Oiriba Manish Sisodia Bungarang, liquor policy ka mari lenena CBI na bhagat kiba adugi mayukta ngasi Aam Aadmi Party na lebak sinba thungna yanungdaba phongdokna khongjing changsin gadori. Party asana ngasi Nimit yung bada Delhi da leiba BJP ki losang mamangda Khongjing Changsin gani haina mediana palli Manish Sisodia bungarang CBI na pung nipan chumna wahang pahong chatharba matung phajin kibani mahak phajin kiba si democracy ki amamba numit amini haina Aam Aadmi Party na phongdok kiba leikrabani